Lisingani kulhumdoi gi me ahumdagi Manipur da irang thorakpada kuki singna aphaba makhalgi khutlai season aduna landarakhiba adubu lot sinduna PUCL na fongliba report ta haplaktaba asina Nakal Nammatagi oiba report ni haina Churachandpur Maite United Committee Cmuc na akan mamongda yaningdaba fongdokre Manipur Press Club ki Thangjing Hall da pangthokiba paugi mifamda Churachandpur Maite United Committee gi co-convener Nabaning Thozam na fongdokhibada PUCL na fongliba report adu Nakal Nammatangi oiba yumfam yaugdaba aranba ngaktani maduna lanjen aduna lairiba IDP singbo amuka hena nungaitaba pokhale irang thokliba si lisingani kulhumdoi gi me ahumgi mamangdagi kuki singna mangjongna na sem saduna horakhibani lisingani kulhumdoi gi April 13 Churachandpur da sanganaba Open gym mai tharakhiba amadi lairiba CCTV camera khudingmak thugairamba madugi matung maitai singi laisang thugai khiba kaya thoki me ahum da so atsumgi ayuk pung 13 dagi haugadaba rally adugi mangoina na forest bid office mai thaba hokre amadi driver oiba maitai macha amasu tamthina furakhiba laiki madugi matung maitai singi Yum sing sumai thaba horakhibani masige tayonabada Imphal dagi irang asi maitaina kukida landaduna horakhibani haina PUCL gi report ta hairiba asi yumfam yaugdabani irang horakpada kuki singna afaba makhalgi khutlai sing sizinaduna landa rakhibani adugi wafam sing report asida lotsiliba asi Nakal Nammatagi ni haibadu mayek sengna takle me ahum numit adumaktada Churachandpur gi Khuga tampakta miyoi mari nongmai na panduna sokhi amadi maitai miyambu safagadaba mafamda puthok pirakpa laikhide Manipur police ta laiba Churachandpur da taba kuki singna so yummai thabada yaukhi haibasi miyamna hena khangnaraba wafamni maramaduna PUCL na fongliba report adugi mayokta FIR register tawragani amadi mari lainaba singna sumiteng changduna action lokhatpiyu makhoigi report adu irang sangdoknaba sinbaga pangkhakni haiki PULC na tholokpa mogi lerekto yumpham yaudaba wafamni totally lali one sided oibani haina koigi side gi thamjage mase lanjelaga leiba akoi singchu usittabani haina koina lojai mase yam strongly ekoi Churachandpur Maite United Committee na condemn tawi irang asi 2023 gi April gi tang 13 ta pung 13 ta open gym mai tharaba matungda Churachandpur Tidim Road ta leiba ekoi CCTV camera se loina thugai gi bini kuki jati singsina amadi tang 18 da thingang da leba gudo pakhang bagi temple asi moina thugai gi bani ekoina thamjaning ba wafamdi thoiba irang ase April tang 13 tegi moina preparation toraga lakoni sini aduga moina horokoni sini moina haning aduga hojiki PLC na phongiba lere asida Imphal da leriba kuki singbu maitai singna yumai tharaga tali habase masibudi yumpham yaudaba wafamni maramdi kuki khaktagi wa taraga akhoibu aranba sibusidi masdi yumpham yaudabani amadi moigi mathakta ekoi government na action lokot piyo amadi chefong sina ekoi IDP singda amuk na hona na ekoi de irang hubagi baton sima thabirakano habising tam tumse thank you